Paugi channel asibu miyeng tabiram liba sing ahan mamaktada sanatomba tongbramna taramna oksabaga loinana khurumjari ngarang numidang warung phongkiba pausi singda yumpham oiba maru oiba pau khara update tawrake taminasi Tammu ki lanpham kansilakli National Unity Government ki rebel singna Myanmar gi Tammu town koisinduna thamkre hariba pau asi Paujil News Services tagi lokhatjaba matek amakhakni update tawjarake taminasi Manipur ki ngamkhai ga yamna nakna leiriba Myanmar ki Tammu town asibu kudum channaba honabada National Unity Government NUG gi rebel sing maru oina People's Defense Force PDF kuki National Army Barma KNAB Kachin Independence Army KIA amati Ethnic Armed Organization EAO singna Tammu town asi kwasinduna paksana operation chathaba hokre haina agency gi pau singna report tori report sing asigi matung inna hariba Myanmar da base toba rebel group sing asina Tammu town gi kha amasung awang thangbada leiriba lambi sing tingjinduna Myanmar gi military junta army singi reinforcement sing thingnaba honabaga loinana Tammu town gi akoibada military junta sani nationalities army SNA gi PU sogi outpost singda lepalaitana attack sing chathari hari Tammu town asi junta amasung pro democracy government animakna yamna maru oiba mafam ama oina lawba maramna Tammu town asi hanadagi hauna nakal animakna khudum chansinnaba honaduna lakli mafam masida nakal animakta akanba maongda lal songnari aduga lakadoriba numit kharani asida mafam masida songnari lal asi kansilakpa yana leiri hari maramdi nakal animaki ahenba reinforcement sing mafam masida sangsilakpa hokre haina report kayana phongdoknaba lepa leitana pro democratic rebel singna junta military singi mathakta chatharakliba attack singda Myanmar gi sagang amasung Kachin region asi pro democracy rebel singna khodum chanduna thamkibaga loinana Chin amasung Rakhin Arkan region sing asisu tapna paisilakpa haure hari masigi mathakta pro democratic government na Myanmar gi maru oiba Mandalay city su hojik attack chataduna loksinba hokkibaga loinana mafam asi mathau tawramba junta gi military training institute sing Central Myanmar Yangonda hongdokre hairi makha tarakpa atopa yamna maru oiba pau amada popi yanba lakpa cycle police amadi CRPF ki gari tugai rakre pau asi Kangla Maira gi news tagi lokhotjabani Manipur dagi mayai kaba drugs sing maru phangna muthatnaba Manipur lengakna changsilakliba war on drugs ki khongjang saruk ki ama oina ngasi Kangpokpi district ki manung chana leiba cycle police station na konba lungjang village ki sing gi saruk singda pakchanna mafum adugi khunja singna popi thare amadi maru loknaba tawrang tawre haibagi akangnaba pau ama phangbadagi ngasi mafam aduda cycle police CRPF amadi lengaka mari leinaba official sing chattuna popi Pambi sing yanthatuna manghanaba changsilubada mafam adugi khunja singna security force ki kangbu adu lambida thattuna changhan khidre loinana police amadi CRPF na tonglakpa gari sing thugai rakre hari bago asina makata na hai popi thariba khunja singna chatharakpa khongjang aduna maram oiraduna police amadi CRPF sing adu gari longthoklamlaga chena kiba maramna ahenba force puraga lakani khanmadagi khunja singna khulai paiduna police amadi CRPF sing lakpa ngaiduna leinaki mafam aduda tharamba popi pambi sing kana amatana laktuna yanthatpa yaroi haina sab yungna leptuna laikre hairi presna phongba paugi matung inna thodok thopunda akai atoi nangkraba police amasung CRPF ki gari ahum hauji Sapar Maina police station da yorakre thodok aduga mari lainana cycle police station na case ama lokatkre hari atopa paugi likhun amana ikau amasung Sapar Maina police station ani gi marakta popi pambi sing thariba lungjang village ki lambi changpham singda hojik mafam adugi kuki nupi singna security force sing changba yaroi haina thattuna leiri hairi Makha tarakpa atopa pau amada sarkar na athingba thamkrabuju sing leba kotpagi thabak chathari pau asi Kangla Maira news tagi lokotchabani Manipur da sahi kayagi mamangdagi logi wangmada nung lengoi amasung sing leba kotpagi thabak matamgi angam athau singna tawduna laki adubu haukiba sahi khara asida ka hena yawsinbagi mami tai masina maram oiraga Manipur gi ching paturel gi mahausa gi phibam ka hena sokchilakpa miyamna thengnare oirakliba phibam asida tampakta base toba environment ki lamda thabak toba lup tarukna lenga ki pungning singsinba oina forest and environment minister TS
Biswajita Aiba Chirol Ama Pisinkre Haina Self Environment Campaign Committee na Fongdorakli Haukiba Sahi Lisingani Taranipalgi July Tada Manipur High Court ki order amana Manipur gi mafam pumnamakta logi wangmada chathariba nunglengoi amadi singleba kotpada athingba tamkrabasu Kanglon Kaina Hanagumna Athingba Laitana Ngasisu Tampaki Mafam Kayada illegal mining sing Tabak Chathari Lengakna Tankak Kayada Maitei Amadi Kuki gi Lan Asi Paliba Lengakna Sing District Singda Reserve Forest Kanaba Honarubadagini Haina Toina Hairi Adugi Sumatakta Lengakna Environment Kidamakta Yamna Kanba Saduna Langtabalda Leba Haibok Singbu Reserve Forest Oina Lauthoki Adubu Tampakta Hana Lairamba Haingang Langol Singkai Sing Amadi Nomaising Reserve Forest Asidi Mapu Pandabagi Maongda Kotning Matamda Sing Lebak Kotuna Mahusagi Pibum Tugari Logi Wangmada Hojik Tampaki Mapam Kayada Chathariba Sing Lebak Nung Lengoi Kotliba Sing Kudakta Thingbagal Loinana Jenaba Sing Cherak Pibiu Natrabadi Miamna Kangbang Ambagi Pankai Landuna Makal Maka Kayagi Tabak Paikalakani Hairi Makatarapa Yamna Maru Oiba Pau Amada Myanmar gi Kabotampakta Manipur gi Apunba Lanhouba Singa Akanba Maongda Nongmei Kapnari Pau asi Kangla ki Mairadagi Lokachabani Tha asigi kuntarit ki Anganba Ayuktagi Hona Manipur gi Kamjong District Tainaba Myanmar gi Kabotampakta Manipur gi Lanhouba Singi Apunba Lanmi Singa KNAB ga khut thongnabadagi thodok lepa leitana thoklei ngarang numidang pung 8 rom tarakpa matamda Myanmar junta gi maikeidagi air strike chatharakibaga maram oiraga maikei ani da khut thongnaba adu lepluraba matung ngasi ayuk pung 3 rom tarakpa matamdagi maikei ani makta ngasi ayuk pung 4 henba phawbada khut thoknari Hauzik phawbagi oina khut thoknariba aduda asok apan yawbagi paw phangba ngamdri ngarang khut thoknakiba thodok aduda Manipur gi apunba Lanhouba singi Maikeida UNLF Koirengna Lucingba Kangbugi Lanmi Amaga KYKL gi Lanmi Amaga Punna Lanmi Ani Laikidre Hari Ngarang Pawba Chatharakiba Landa KNB gi Lanmi Kuntra Taruk Rom Laikidabuga Lunana Kuntra Mathoina Asok Apan Nangkre Hari Ngarang Numidang Kuthongnakiba Aduda Military Junta Chathakiba Air Strike Tasu KNAB gi Lanmi Tara Rom Siramba Yai Haina Panari Cherakchida Myanmar gi Ngamkaida Lanhouba Sing Matam Sangna Khut Thongnarakpa Aduna Maram Oiraga Indian Army Yauna Central Armed Police Force ki Personnel Kaya Ngamkai Paringda Thomjilakibaga Loinana Akanba Section Thorang Sing Lokatuna Lairi Hairi Makatarapa Atopa Pauda Sel Khairamba Miyoi Ani Police na Phare Pau Asi Kanglai Mairagi News Tagi Lokachabani Lamdam Asida Thogliba Chahi Ani Phajila Kadoraba Lal Asiga Mari Lainana Tongan Mamakhalgi Karbar Tauriba Sing Amadi Miyamdagi Nam Haduna Kulai Paiba Singna Sel Khaibagi Changwa Kalakpadagi Manipur Lengangna Lokalakpa Khongthangi Saruk Ama Oina Anti-Extortion Unit Hangdokraba Matung Miyam Amati Imphal Manungda Leiriba Dukandar Singdagi Sel Khaibada Chenabani Haiba Miyoi Ani Imphal East District Police Commando gi Kambu Singna Phagatpa Hokre Pawasina Makhatana Hai Ngarang Imphal East District Police Commando Singi Kambuna Chathakiba Operation da Miyoi Ani adu Phagatpa ngamkibani Pharba Miyoi Ani adudi Sagolban Tera Sapum Leiraktagi Yumlembam Kelen Singh Sahi Nifu Amadi Hoidrom Langamba Singh Sahi Kuntra Kawi Makoi Anina Volunteer Welfare Fund Kauba Loop Ama Ming Letterhead Sizinaduna Imphal Manungda Leiriba Dukan Singh Amadi Sagolban Area Dagi Sel Khaibada Chennai Haiba Makoi Ani Dagi Mobile Phone Ani So Ama Volunteer Welfare Fund gi Letterhead Ama Phagatpa ngamki Makoi Anibu Asumba Wahang Pong Chathaba Matamda Tongan-tonganba Lanhouba Singda Yauramba Miyoi Khara Pusillaga Miyamda Nongmei Utuna Kielaga Sel Khaiba Sel Piraktraga Dukan Thong So Lonsinbadagi Thabak Chathai Haiba Khangba ngamle Makoi Anidagi Phagalaba Polam Sing Aduga Loinana Logi Oiba Thabak Lokhatnaba Haingang Police Station da Sinakre Hairi Haingang Police ki Maikeidagi su Makoi Anibu Mari Leinaba Courta Ngarang Puthoklaga Makhataba Wahang Pahang Chatanaba Numit Humni Police Custody Remand Tokre Hairi